Numit humnigi khongchat Union Home Minister Amit Shah ngasi numidang Imphal da thunglaragani mahaki khongchat ki mangoina na ngaksel gi akanba thaurang sing laukatle. Suknum sungsero area gi yumay thakraba maitay kul singi awawa taraba miyam safagada mafam sing da security force sing na hondokpagi thabak chathari. Amasong chingi atopa furup sing na tumin na laishin bagi mahuta apun bagi saktam ngak na ba fong na thorak na thamoy gi oiba wa fongdok pa matam oire hay na BJP Manipur Pradesh ki spokesperson Ilangbam Johnson na fongdorokli.